Jnims Porompat PG Tamba Doctor Amana Institute as in a Tokiba quarantine downabagi order ngakna chatte haibagi wahoudagi mei-houna shaunari. Panbay avadi Jnims ki medical superintendent at Harasiki Kunmada Medical Institute as the Tamba Doctor Ahum Amadi Doctor Amagi Mamaya Makoi Mari tonganna from the quarantine downaba order Tokiban. Tonganna source tagi phangba paugi matungina quarantine kanglon thugai hariba PG tamba doctor ado mahaki mama pudana numit kharani gi mamang de imphal da thunglabaga loinana porompat pong lambi da leiba ka bhara amada leirakkhibani hairi pong lambi amasung masigi akoib da leiba miyoi sing hai quarantine tawna bo order thokhraba doctor aduna mahak na leiriba ka bhara adudagi Jnims phawwa hanjin chathok chasin tawi Asumba doctor aski thawong da miyoi ase tamthiraba laina laisat asina naramlabadi laikai asida laina asi sandorakadra haibagi mi paiba pokpaga loinana Jnims ki authority sing da institute asigi doctor natraga staff oirabadi quarantine tawbagi kanglon thugaiba yabra haiba wafam thamlakli makhoina makhata na thamlakwa wafam da quarantine tawna bo order thokhraba doctor ado numit tara marini gi chana thaknaba amasung leibada changba potlam sing leirabara amadi mahak numit tara marini shukleng lengdana mahaki ka da leiba yagadoribara haiba wahangsu hanglakli Nakalama Romda Kurai Singabam Laikai, Upapradhan Irom Sunin, Nawapam Sigimatanga, Jnims ki authority the Kangan Krabasu, Hosik Power Karimata Paikalak de Haina Pen the Pondor Pagaloina, Nasin Midang Waram Power quarantine town of that talk about Dr. Amadi, Mahaki Mama Makoyika, the Barada, Adumak Tamli Haina Pondor. Pong Lambi Amasung Masiga, Koi with the Lady Bamio Singna, Kanagamba Doctor Natraga, Mio Amatabutati Tao in a Tobugi Wakalon Sian Balati. Adu Makoina Tauriba Sidi, Haribo Wapamasida, Tamtirabalaina, Laisat Sandopa Yabagi Kudong Tiba to the Gingak Tok Nabonavani Hanasu, Sunin Makata. Matangasida Panbayavadi Hasiki Kudnga, the Tokiba Jnims medical superintendent, the order Aduda, Numit Karanigi Mamang, the Impala, Tunaduna, Huzik, Porompaki Pong, Lambida Labaka, Givara, Madalay, Hariba Doctor Amasung, Mahaki Mama Ado, Kumalampaka Lay, but Test Quarantine Center, da Kudaka Tamnaba, Jnims Hazarigi, SOD, the Sukangan Kibagi Wapam Sulairivan. Aroba the Paobilai news reader video being very good in Manipur, Thamjari.